India pumbada COVID-19 na maram oiduna lockdown tawkhrabagi tungda Manipur da suhairiba lockdown asi chatnaba hawkhibaga loinana Manipur gi mafam ayambada CRPC gi dhara chamani phumari chalai khibaga loinana yum dagi mising mapan tholakpa yakhidrabasu miyoi kaya mapan thoraknaba hotnabada state police na akanba checking thorang sing lawkhatli Singzamagi crossing da miyoi kaya gari chaka ani panba amadi mari panba gari sing Imphal Mayol tamna haigalakhiba sing Singzamai dagi halanki Maru oina anaba amadi essential service ki dabak lakhiba miyoi singdi mask uplaga chatnaba ayaba piki Masida natana tungan ba mafam singda police ki maikai dagi akanba section thorang ngasi ayuk angan badagi lokhalakpa uki Laibak sinba thungna lockdown hek lauthokhrabagi tungda mafam da sangraba yadraba potlam sing amadi atai atoppa servicing India lengakna amadi Manipur lengakna tawbinaba hanjin na haikhrabasu Manipur gi maru oina Imphal gi mafam ayambada ngasisu oil pump sing thong hangnakibagi mami tadri Masigi mathakta ATM booth ayamba thong londuna leinari mafam kayadadi ATM booth sing asi hanglabasu sel yauramdabagi awaba kayasu mayoknari Manipur da COVID-19 bu thengnanaba lengak asna lawkhalakpagi khongthangi manung channa Manipur gi chief minister gi secretariat manungda miyam gi wakat sing amadi khudong chadaba singda mateng pangnanaba haiduna pung kunmari chupna darshan hall da central control room hangkhibaga loinana hojik su emergency service ki damak ambulance ama thaurang tawduna matam pumbagi oina thamli laina asidagi thengnanaba miyam gi khudong chanabagi damak central control room number 180034538118 ta matam khuding makta phone tawbiraktuna pau piraknaba lainga ki maikaidagi ngasi fauba leptana appeal tawrakli Matam sigi khwaidagi kiraba COVID-19 lanthengnanaba Bishnupur district police na lawkhalakpa thaurang singi saruk ama oina SP Bishnupur Priyadarshini Laistrom gi mityeng makhada Moirang police ki SDPO T Sanajawa Singha amadi OC RK Anil Kumar anina luchingduna Moirang lamkhaidagi Moirang Kaithal fauduna fire service ki water tanker amadi sprayer machine sing sizinaduna corona virus tagi ngakthoknanaba hidak chaithokpaga loinana amot akai sing samthokre Hidak Saithokpa aduda Moirang Fire Substation gi team amadi Moirang Police Station gi police personnel amadi BDF sing kaya susar yaki. Nakal amaromda District Administration Bishnupur amadi Bishnupur District Police ki section thorang oina Fire Service ki ising tanki amadi sparing machine sing sizinaduna corona virus tagi thengnanaba hidak kapthokpa amadi sanitization tawbagi thabak ngasi Moirang Bazar Moirang lamkhai dasu pangthokhi. Hauzik laibak asda thengnariba corona virus ki laichat asigi matangda tongan ba mafam singda paumi singna pau launa na ba hotna da police ki maike digi apan ba ayat pakaya pibadagi Editors Guild of India na government na police singbu paumi singna lauriba thaudang sing asi amuka hana nahona na khanghan ba mathau tare haikhre masigi mathakta center na paumi singna ngaihak leitena pau phaudok phaujing taunaba changnaina minister singi thakta media da briefing tawgadabani Police ki mathau asi paumi sing mathau da ayat apan pibadu natte masigi mahutta paumi sing na mathau tawbada mateng pigadabani tongan ba state sing amadi union territory sing gilengak sing nasu media bu su essential service amani haina union home minister na pikhiba guidelines sing adu khanghan ba mathau tai hairi India ki Prime Minister Narendra Modi na hairi madudi G20 ki luchingba singna hojik malem gi oina thengnariba corona virus ki laichat asimiyoi ba kangluk ki oina yenglaga punna thengnaminabagi matam adu lakle ngarang numidang virtual G20 ki luchingba sing oiba video conference ki khuthangda India yauna G20 ki lebak singda chada marifudara di COVID-19 na sokhalle amadi chada marifuni panna sihankhre hairi Malemgi oina hauzik phawda COVID-19 na sokhankhiba migi masing lak mangaga lising kuntrani thoiga chani kuntra yohankhre masigi mathakta hauzik phawda laina asibagi khayakta tahankhiba migi masingna lising kunmariga shupna marifutaret sukre Amaromda laina asigi khongdafam oina India dasu tarakhibaga loinana hauzik phawda miyoi 13 leikidre amadi
थेंगनखिबा पॉजिटिव ओइरबा केस मसिंगना 434 यौहनख्रे ओइरक्लिबा फिबम असिदा ngarang India लेंगाकना निमित 12 निगी लॉकडाउन असigi manungda मियामदा मतेंग पांगननबा लुपा crore लाख अमगा लिसिंग हुमद्रा गी सेनफम यूनियन फाइनेंस मिनिस्टर निर्मला सीतारमनना लाउथोखिबा लेख्रे नाकल अमरमदा यूनाइटेड स्टेट्स ना कोविड-19 ना सोखलबा पॉजिटिव ओइरबा मिगी मसिंग लिसिंग 35 चहुम सिहन खिबदगी चाइना दा सोखन खिबा मिसिंग दगी हेन मांगजिल थान चक्रे